NRC Nttraga Manaba Kanglon Chatnadriba Phaoba Census Yeithoknaba Laoriba Meeyamda State Leingakki Home Department Thorokliba extraordinary gadget notification asina Meeyamda hena khoirang khoisaunaba pohallagani haina Sanjoy Ahanthemna phongdorakli Mahakna press thadorpa video footage amada mahakna makhatana hai Manipur Meeyamgi apambadi NRC Nttraga masiga manaba upai ama tawraga lamdam asida khunda leita sinkiduna Lesen kraba mitop illegal immigrants sing hana mapung fana masa khangdokpa amadi deportation tawba loidi Phaoba census yeithu haibani maram leitana Nttraga NRC tawdana matam khara Nttraga tha khara yeithu haibanate jairak asida tha sigi tarik 12 da Manipur Leingakki Home Department na thorakpa extraordinary gazette notification amagi matung inna Manipur house listing ki thabak chahi asigi September amadagi hauraga September kuntra Phaoba numit kuntrani gi manungda loishinba amadi self enumeration ki thabakna August 13 tagi hauraga August kuntra mathoi Phaoba numit 15 gi manungda loishingadabani haina thorakba yathang asina census yeithokadabani haina demand tawriba JFD Manipur Meeyam amadi tongan ba CSO kayada hena khoirang khoisaunaba pohallagani Manipur Meeyam ngasimak mayoknariba lisingani kunga humdoigi May 3 dagi hawrakiba hana shunaba wathok asisu ngasi lamdam asida leishin kraba Myanmar dagi Kanglon kaina changsilagliba mitop illegal immigrants singna thokhanbani haibasi mayek singna khangnarabani asigumba tamthiraba mioi Kanglon asi karigumba census namduna tawshin krabadi makhoi lamdam asigi asengba bona fide citizen ohen kragani haina mi paiba phongdorakli Housing Manipur community amaga mapum fana changna bayadriba maramna census chobada achumba data fangba oithokloi hainasu makhata ki thasi ki tarik 3 da Hanglab subdivision ki SGO na census ki thabak paikhatana ba enumerator amadi supervisor sing khanbagi order amada akaknaba community amakhaki missing loina khanbasu thengnare masina census ki achumba sengba data fangba ngamaroi haibagi mayek laraba khudamni haiki Maram kayasi khanbiraga amadi lamdam asigi tungi mirol gi yaifanabagi damakta khanbiduna Manipur Leingakki Chief Minister na NRC Nttraga Manaba Kanglon ama paikhatuna lamdam asidagi mitop sing illegal immigrants sing khandokpa loidi Phaoba amadi makhoibu magi maram damda mapum fana hanhandri Phaoba census yeithokpinanaba thabak paikhatpiu haina Leingakki puning chingsilakli Manipur India ki state ama oirabasu karigumba India Leingakna state asigi miyamgi interest sokadaba amadi Tunglam chatta afaba oiroidaba thabak tawnganaba silaklabadi madu hekta infam thokti haiba wafamsu Sanjoy Ahanthemna makhatana thamlakli Civil society organization singna taliba demandi matam kayagi mamangdagi lona natraga phongna ain kaina changsilaiba illegal immigrants singse masak khangdokpa makhoi mafam amada thamba amasung masa gi maramdamda halangiba masi loraba matungda Niyom chumna Kanglon chumna tawba adugo makal ki census do Manipur Meeyamna yai achumba census ki data da madugi record yumpham oraga niyom chumna tawrakwa Bharat Sarkar ki constitution ki practice matungina tawrakwa niyom chumba census amasung niyom chumba delimitation de Manipur Meeyamna yai taramna oe maruaina yumlonariba Myanmar ki Chin state ki changsilaiba Masigumba illegal immigrant mayam singina iraipa iramda masigi yellow proof singbu mangananaba takananaba ethnic cleansing gi adugumba narco terrorism gi oiba tamthireba thabak tholakpa aikoi gi minmang danga si illegal immigrant na aikoi gi lamda masida aikoi gi purupta amasung aikoi gi hiram khuding makta China pire khangna adugumba illegal immigrant sing ado kari maram gi demakta Bharat amasung Manipur gi bona fide oiba citizen ohenba yananabagi ahan ba khongthang census ase masi ekone support tawdabagi maramdi masine Home Department na thoiba asigumlo extraordinary gadget notification ase Manipur Meeyamda kaihoba Manipur gi census tawba yaro haina changchiliba Manipur Meeyamda kaihoba hena mai chaingaida ikanglangsinba mai chaingaida thaw hajin boina thokani masi ekoi ai sagi makai de ju masi yajining de madana honorable chief minister masi matang de yangsin